ngasi mayamgidamagta Quiet Place Part 2 hariba movie sigi explanation puduna lakchare adumna film asigi Part 1 yingbidawa taragadi description da link hapcharamge maduda yingbiu natragadi film asi gyan tabada khara wagani adu ai channel je subscribe tawidaba mi yam yawe ado adumna subscribe tawidaba taragadi subscribe tawiramo siguma nungai nang wari gi explanation dum puraga lakchagani film asigi Part 2 sina uli madudi hahoina Part 1 da thengnakiba alien manba sa kogi yamna tamthiraba sa adu prithvi da karamna lakhibano aduga prithvi da moina kogi mibu khunai sibu kamaina hatkibano kamaina loisankibano habadu Part 2 sina uli film asi horpo matamda Part 1 da yaukiba li karaidno ma chatpagi sin namulami film asida uli madudi moina leiriba city du yamna ingna chikna karimada tawdabagi matogumna uli Lihing ek chalaba matumda mahak stadium amada chalami maramdi ngasi maki machanupagi baseball game gi match warami mahak stadium madudi yore matam asida mahaki nupi mahaki machanupi baseball game yengam ki machanupa adugi damakta baseball sanari badu Part 1 da yaukhiba Marcus hariba baseball game adu sanarami aduga hariba mahaki nupi su match adu yengba lamki adubu ngahaktengi matungda atiyada karigo posak ama tasalpagi mong urami matam asida stadium da lerami mi khudima kibuna stadium adu thadaktuna chalami regan mapali ga gari du da famduna mafam adudigi chatnaba thorang torami adubu makoin hek chatke tabo matamda police ki gari amada alien ama laktuna gari dubu thuwaiba kokaiba torami leiribam phum khudumak yamna kirami madudi haidiba alien chi yamna sathiba oibana alien asina mi mathang halpar horormi masina maram oiraga li amasung rigan moi ani dukan amada chensilaktuna tumina lerami mi atopa topa jo dukan adu changlalami karigidamaktuna moin sida lerije haiba matamde alien aduna udanaba tadanaba gidamaktani adubu ngahake matungda nupi amagi phone dagi ring lalamki masigi makol si tabana maram oiraga hariba alien adu dukan manungdu changlalami matawsitagi kiduna li machanupi rigan bupuduna chalami li na harami madudi nang chema sole kono chelaga dum layu haiduna adubu moigi maningda yamna tamthiriba alien amana tanaralami matam asida police aduna haribe alien adu thinarmi alien adu da mana nongoina kapa na chingba torami adubu karimta kanab laite haribe alien chi yam kanmana maram oraga haribe police adu busu hatopiraga mai akoina hujik uribe sin khudimak adu haukraba ngaktani haribe alien sing asina akogi prithvi sida kamaina lakhibage aduga akogi miyobe sing asibu amomam tang oraga kamaina muthalakibage habadu film asigi sina uli hujik present ge sin ulami haribe akoina hujik sanariba li haribe nupa adu Part 1 da machanupa sing macha chingkanna bo honabagi damakta mathwai thadokduna sikhirami masi targa mayam nungairoi haribe thokdok sing asigi ningsangduna machanupa machanupi sing yamna nungaitana kaptuna lerami mama emily yamna mathona lebi nupi amakhakni hariba macha singi damakta yamna cheksingna ngakthotuna lerami Marcus ki manau pa tomadu film asidolami hariba film asigi sinasi khogi Part 1 gi loisalakpagi alien adu hatokhraba matungi sinni makoki yumadusu alien singna tugai khokaiba tawudagi yamna mot le leibasu yadre aduna makoi mapanda tholami atopa maike ema yengnabagi damakta makogi yumadu maina loina chakpana maram oiraga makoi atopa mafam amagi damakta maike panglami matam asida mama emilina harami madudi yamna maru posak ama yumgi manung adu tale hore ay yumgi manung da changdaba yaroi haiduna moik changlami mama emilina angang adubu hamnabagi damakta box ama poraklami aduga oxygen cylinder amasu poraklami matang asida regan sulalami radio adubu lokholami aduga mahaki hair amplifier aduju purami hariba hair amplifier si kanabji karino haiba matamda hariba alien sing asi yamna akan ba sound sing chitaba ngamdamana manam oiraga moibu tanabagi damakta hariba radio sibu purami aduga mafam aduda leramiba map adusu mahakna lorami karigidamaktano haiba matamda hariba map asida mark torbi process ngasi mi leiba jaga ama oibana maram oiraga hariba map asibu pukhalalaga ma mathakta karalami mi atopana urga khangnabagi nokta mana mathaktuda mai thagatuna lerami mahakna silliba plan adu mai palami mahakna thariba mai du uruba matamda atopa family amadagi khara lapna leiba mafamdagi mai tharaklami makoina mai thariba jaga dudagi mateng ninabagi damakta family moi khunimak jaga duda chalami makoi poching adu loina yomchanduna pairaktuna hariba jaga sida moi lakpa horami makoi lakna hariba mafam asigi jaga su yorokle makoi khongup sendan amada tongduna jaga sida yoroklami makoina nakanda railway track atudagi akaiba train mayam urami asumna mafam adu yorokpa matamda mama emiligi makongda wire amada palami hariba wire se ek panbaga ligli glass mayama makhada taraklami ligli glass bottle adudagi makol tholokpana maram oiraga makoi yamna kiduna chelami
ꯀꯔꯤꯒꯤꯗꯃꯛꯇ ꯀꯤꯗꯨꯅ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯒ ꯖꯒꯥꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯀꯤꯗꯨꯅ ꯆꯦꯜꯂꯤꯕ ꯃꯃꯥ ꯑꯦꯃꯤꯂꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏ ꯆꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯡꯃꯩꯒꯤ ꯁ꯭ꯀꯣꯞ ꯊꯥꯜꯂꯒ ꯌꯦꯡꯕꯒꯤ ꯁꯤꯟ ꯑꯃꯁꯨ ꯎꯠꯂꯝꯃꯤ ꯃꯈꯣꯏ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯔꯀꯁꯀꯤ ꯃꯈꯣꯡꯗ ꯇ꯭ꯔꯦꯞ ꯑꯃꯗ ꯄꯟꯗꯨꯅ ꯇꯨꯁꯜꯂꯝꯃꯤ ꯃꯈꯣꯡꯗ ꯆꯠꯂꯤꯕ ꯌꯣꯠꯀꯤ ꯀꯜꯂꯕ ꯂꯥꯡ ꯑꯗꯨꯅ ꯆꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯥꯎꯔꯝꯈꯤ ꯃꯥꯔꯀꯁꯅ ꯍꯦꯛ ꯂꯥꯎꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯃꯈꯨꯠꯇꯨ ꯃꯆꯤꯟꯗ ꯈꯨꯝꯖꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯥ ꯉꯥꯛꯇꯪ ꯉꯥꯏꯌꯨ ꯂꯥꯎꯒꯅꯨ ꯃꯈꯣꯟ ꯊꯣꯛꯑꯕꯗꯤ ꯑꯦꯂꯤꯌꯟ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯊꯦꯡꯂꯝꯂꯦ ꯑꯦꯂꯤꯌꯟ ꯂꯥꯛꯄ ꯍꯧꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯔꯤꯒꯥꯟꯅ ꯃꯍꯥꯛꯀꯤ ꯔꯦꯗꯤꯑꯣꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯍꯦꯌꯔ ꯑꯦꯝꯄ꯭ꯂꯤꯐꯥꯏꯌꯔꯗꯒꯤ ꯑꯀꯟꯕ ꯁꯥꯎꯟ ꯑꯃ ꯊꯥꯗꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯈꯣꯟ ꯑꯀꯟꯕ ꯁꯥꯎꯟ ꯑꯁꯤꯅ ꯑꯦꯂꯤꯌꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯉꯝꯈꯤꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯦꯃꯤꯂꯤꯅ ꯁꯣꯠꯒꯟ ꯑꯗꯨ ꯄꯥꯏꯔꯒ ꯑꯦꯂꯤꯌꯟ ꯑꯗꯨꯕꯨ ꯅꯣꯡꯃꯩꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯈꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯜ ꯌꯥꯝ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯑꯦꯂꯤꯌꯟꯁꯤꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯅꯥꯀꯟ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯃꯥꯒꯤ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯍꯥꯏꯔꯝꯃꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯋꯥ ꯑꯃꯇ ꯉꯥꯡꯒꯅꯨ ꯑꯩꯒꯤ ꯃꯅꯤꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯝꯈꯤꯗꯦ ꯃꯈꯣꯏ ꯑꯁꯨꯝꯅ ꯆꯦꯟꯅ ꯂꯥꯛꯄꯅ ꯕꯦꯁꯃꯦꯟ ꯌꯧꯔꯛꯂꯝꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯦꯂꯤꯌꯟꯁꯤꯡꯅ ꯈꯪꯕ ꯉꯝꯃꯣꯏꯗꯕ ꯖꯒꯥ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯖꯒꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯡꯖꯤꯜꯂꯝꯈꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏꯕꯨꯗꯤ ꯑꯩꯅ ꯀꯟꯕꯤꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯖꯒꯥꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯍꯟꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯩꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯖꯒꯥꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩ ꯅꯣꯏꯒꯤ ꯔꯤꯛꯁ ꯂꯧꯁꯨ ꯉꯝꯃꯣꯏ ꯅꯣꯏ ꯅꯣꯡꯃꯗꯤ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯈꯣꯟ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯃꯤꯂꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯉꯥꯏꯈꯣ ꯑꯩ ꯅꯪꯒꯤ ꯅꯁꯛ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯁꯛ ꯌꯦꯡꯉꯒ ꯅꯪ ꯀꯔꯤ ꯀꯥꯟꯅꯒꯗꯕꯅꯣ ꯇꯟꯖꯥꯁꯤꯗ ꯑꯦꯃꯤꯂꯤꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯅꯃꯤꯡ ꯑꯦꯃꯤꯠ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯁꯨ ꯃꯍꯥꯛ ꯑꯦꯃꯤꯠ ꯑꯣꯏꯔꯝꯃꯤ ꯔꯤꯒꯥꯟ ꯃꯥꯔꯀꯁ ꯑꯃꯁꯨꯡ ꯑꯦꯃꯤꯂꯤꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯦꯃꯤꯠ ꯑꯣꯏꯔꯝꯃꯤ ꯑꯦꯃꯤꯠ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯑꯦꯃꯤꯂꯤꯅ ꯃꯍꯥꯛꯀꯤ ꯄꯤꯛꯂꯕ ꯃꯆꯥꯗꯨꯕꯨ ꯑꯦꯃꯤꯠꯇ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯑꯦꯃꯤꯠꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯥꯔꯀꯁꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯗꯪ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯦꯃꯤꯠꯇ ꯍꯥꯏꯖꯔꯝꯃꯤ ꯑꯦꯃꯤꯠ ꯈꯨꯝꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯃꯤꯂꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯦꯂꯤꯌꯟꯁꯤꯡꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯏꯊꯟꯗ ꯂꯩ ꯑꯦꯃꯤꯂꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯒꯠꯄꯁꯤꯡꯗꯨ ꯅꯪ ꯅꯣꯡꯃ ꯐꯥꯎꯕ ꯎꯗꯕ꯭ꯔꯥ ꯃꯌꯥꯝꯅ ꯂꯣꯏꯅ ꯍꯥꯏꯈꯤꯕ ꯑꯇꯣꯞꯄ ꯖꯒꯥ ꯑꯃ ꯑꯇꯣꯞꯄ ꯐꯦꯃꯤꯂꯤ ꯑꯃ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯃꯩ ꯊꯥꯒꯠꯂꯨ ꯍꯥꯏꯕꯗꯨ ꯅꯪ ꯅꯣꯡꯃ ꯐꯥꯎꯕ ꯎꯗꯕ꯭ꯔꯥ ꯑꯦꯃꯤꯠꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯎꯏ ꯑꯩ ꯎꯏ ꯀꯩꯒꯤ ꯎꯔꯨꯗꯕꯅꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯋꯥꯅꯔꯕ ꯃꯇꯝ ꯇꯝꯊꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯀꯅꯥ ꯊꯣꯛꯄꯤꯔꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯣꯏꯅ ꯇ꯭ꯔꯦꯞ ꯊꯥꯔꯒ ꯂꯥꯡ ꯊꯥꯔꯒ ꯑꯩꯈꯣꯏꯕꯨ ꯑꯦꯂꯤꯌꯟꯁꯤꯡꯒꯤꯗꯃꯛꯇ ꯊꯝꯃꯝꯕꯤꯕꯁꯨ ꯑꯣꯏꯔꯝꯁꯨ ꯀꯅꯥꯅ ꯈꯪꯕ ꯑꯦꯃꯤꯂꯤꯅ ꯍꯥꯏꯔꯝꯃꯤ ꯑꯆꯨꯝꯕꯅꯦ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯔꯀꯁꯄꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯍꯥꯞꯇꯨꯅ ꯂꯩꯍꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯩ ꯑꯃ ꯍꯟꯖꯟꯅ ꯈꯣꯡꯕ ꯍꯧꯔꯛꯈꯤ ꯃꯥꯔꯀꯁꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯍꯟꯖꯟꯅ ꯈꯣꯡꯂꯛꯏꯕꯁꯦ ꯑꯦꯃꯤꯠꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯆꯍꯤ ꯀꯌꯥ ꯂꯩꯔꯛꯂꯦ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯍꯟꯖꯟꯅ ꯈꯣꯡꯕ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯈꯣꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯤꯒꯥꯟꯅ ꯃꯅꯥꯎꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯗꯗꯥ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤꯅ ꯍꯟꯖꯟꯅ ꯈꯣꯡꯂꯤꯕꯒꯤ ꯃꯔꯝ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨ ꯑꯩ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯁꯤꯒꯅꯦꯜ ꯑꯁꯤ ꯑꯥꯏꯂꯦꯟ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯔꯤꯒꯥꯟꯅ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯃꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ ꯑꯦꯂꯤꯌꯟꯁꯤꯡꯅ ꯇꯥꯕ ꯉꯝꯗꯅꯕ ꯊꯕꯛꯅꯤ ꯃꯥꯔꯀꯁꯅ ꯔꯤꯒꯥꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯔꯤꯒꯥꯟ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯁꯨꯝ ꯂꯩꯁꯤ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟꯗꯨꯗ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯅꯪꯁꯨ ꯇꯨꯝꯂꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯔꯤꯒꯥꯟꯗꯤ ꯃꯍꯥꯛꯀꯤ ꯄꯣꯠ ꯆꯩꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯃꯥꯔꯀꯁꯅ ꯃꯃꯤ ꯄꯥꯡꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯔꯦꯗꯤꯑꯣꯗꯨꯗ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯤꯞ ꯂꯤꯁꯅꯤꯡ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯌꯨ ꯔꯦꯗꯤꯑꯣꯗꯨ ꯑꯗꯨꯝ ꯑꯣꯟ ꯇꯧꯔꯒ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯔꯤꯒꯥꯟ ꯑꯥꯏꯂꯦꯟꯗꯨꯒꯤ ꯃꯥꯏꯀꯩ ꯄꯥꯜꯂꯝꯃꯤ ꯔꯤꯒꯥꯟꯅ ꯍꯥꯏꯔꯤꯕ ꯔꯦꯗꯤꯑꯣꯗꯨꯗ ꯀꯤꯞ ꯂꯤꯁꯅꯤꯡ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯥꯅ ꯃꯦꯁꯦꯖ ꯑꯃ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯥꯎ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤ ꯔꯤꯒꯥꯟꯒꯤ ꯃꯃꯥ ꯑꯦꯃꯤꯂꯤꯅ ꯇꯥꯔꯝꯈꯤ ꯑꯦꯃꯤꯂꯤ ꯌꯥꯝꯅ ꯀꯜꯂꯝꯈꯤ ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯟꯗ ꯍꯥꯏꯖꯔꯝꯈꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯕꯁꯤꯕꯨ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯟꯗ ꯀꯞꯆꯩ ꯈꯨꯗꯛ ꯑꯗꯨꯗ ꯑꯦꯃꯤꯠꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯦꯃꯤꯂꯤꯅ ꯃꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯏꯃꯥꯟꯅꯕꯅꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯄꯨꯗꯨꯅ ꯂꯥꯛꯄꯤꯌꯨ ꯑꯦꯃꯤꯠꯅ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯦꯃꯤꯠꯅ ꯍꯥꯏꯔꯝꯃꯤ ꯑꯦꯃꯤꯂꯤꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯅꯪꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯀꯌꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ
ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯕꯒꯤꯔꯣ ꯅꯪꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯤꯕꯁꯦ? ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯃꯤꯠ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯗꯨꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛ ꯔꯤꯒꯟꯕꯨ ꯀꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯤꯒꯥꯟ ꯌꯥꯝꯅ ꯃꯜꯂꯕ ꯌꯥꯝꯅ ꯀꯨꯏꯔꯕ ꯇ꯭ꯔꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯦꯗꯤꯁꯤꯟ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯥꯀꯟ ꯑꯃꯗꯒꯤ ꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯉꯥꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯤꯒꯥꯟ ꯌꯥꯝꯅ ꯀꯤꯕꯅ ꯄꯥꯈꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯏꯗꯅ ꯀꯟꯅ ꯂꯥꯎꯊꯣꯛꯂꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯑꯦꯂꯤꯌꯟ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯥꯊꯤꯔꯕ ꯑꯦꯂꯤꯌꯟ ꯑꯗꯨ ꯔꯤꯒꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗꯨ ꯔꯤꯒꯥꯟ ꯃꯁꯥꯃꯛ ꯎꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯤꯌꯔ ꯑꯦꯝꯄ꯭ꯂꯤꯐꯥꯏꯌꯔ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯀꯟꯅ ꯂꯩꯈꯠꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟꯗꯨ ꯑꯀꯟꯕ ꯃꯈꯣꯜ ꯑꯣꯏꯕꯅ ꯃꯍꯥꯛ ꯇꯥꯕ ꯉꯝꯗꯗꯨꯅ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯏ꯫ ꯇꯟꯖꯥ ꯂꯧꯗꯨꯅ ꯔꯤꯒꯥꯟꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯑꯗꯨꯗ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯆꯨꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯑꯗꯨꯗꯗꯤ ꯄꯥꯜꯂꯝꯈꯤꯗ꯭ꯔꯦ꯫ ꯑꯦꯂꯤꯌꯟ ꯑꯗꯨ ꯔꯤꯒꯥꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯁꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯦꯃꯤꯠ ꯃꯅꯤꯡꯗꯒꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯑꯁꯤꯗ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯑꯦꯃꯤꯠ ꯔꯤꯒꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯪ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯅꯪꯅ ꯃꯁꯤꯗ ꯂꯥꯛꯂꯒ ꯌꯥꯝꯅ ꯑꯀꯥꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯁꯨ ꯗꯔꯀꯥꯔ ꯑꯃ ꯑꯣꯏ꯫ ꯍꯧꯖꯤꯛ ꯑꯩꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯂꯤꯌꯟꯁꯤꯡꯅ ꯂꯣꯏꯅ ꯇꯥꯔꯝꯃꯒꯅꯤ, ꯑꯗꯨꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯇꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯔꯤꯒꯥꯟꯅ ꯑꯦꯃꯤꯠꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯝꯕ ꯌꯨꯝꯅꯣ? ꯀꯔꯝꯕ ꯌꯨꯝ? ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯩꯈꯣꯏ ꯑꯃꯝꯕ, ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕ, ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯕ ꯌꯨꯝ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯌꯨꯝ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯀꯣ? ꯑꯩ ꯆꯠꯀꯅꯤ, ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯕꯨ ꯂꯣꯏꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ, ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯀꯅꯤ꯫ ꯑꯦꯃꯤꯠꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯄꯥꯝꯃꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯨ ꯑꯩꯅ ꯀꯟꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗꯗꯅ ꯂꯣꯏꯅ ꯁꯤꯈ꯭ꯔꯦꯗꯅ, ꯃꯁꯤ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯔꯤꯒꯥꯟꯅ ꯍꯥꯏꯔꯝꯃꯤ ꯌꯥꯔꯦ, ꯃꯗꯨ ꯅꯠꯇ꯭ꯔꯣ? ꯅꯪ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯣ? ꯆꯥꯟꯁ ꯑꯃꯅꯤ, ꯅꯪ ꯑꯩꯒ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯥꯏꯂꯦꯟꯗ ꯆꯠꯂꯨꯁꯤ, ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯁꯤꯕꯨ ꯁꯦꯝꯗꯣꯛꯁꯤ, ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯑꯁꯤꯁꯤꯡꯁꯤ ꯂꯣꯏꯅ ꯃꯥꯡꯍꯟꯁꯤ꯫ ꯑꯦꯃꯤꯠꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ, ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯠ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕ ꯃꯇꯝꯗ ꯔꯤꯒꯥꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯤꯌꯔ ꯑꯦꯝꯄ꯭ꯂꯤꯐꯥꯏꯌꯔ, ꯃꯍꯥꯛꯀꯤ ꯔꯦꯗꯤꯑꯣ, ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯑꯦꯃꯤꯠ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯄꯤ꯫ ꯃꯍꯥꯛ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯦꯃꯤꯠꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯦꯃꯤꯠ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯤꯌꯔ ꯑꯦꯝꯄ꯭ꯂꯤꯐꯥꯏꯌꯔꯗꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯍꯤ ꯑꯃ ꯊꯤꯕꯗ ꯐꯪꯂꯦ, ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯔꯀꯁꯀꯤ ꯍꯛꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯄ ꯍꯧꯖꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯗꯨꯁꯨ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥ ꯑꯦꯃꯤꯂꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩ ꯐꯥꯔꯃꯥꯁꯤꯗ ꯆꯠꯀꯅꯤ, ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯔꯒ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯤꯛꯄꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯃꯤꯂꯤ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯧꯔꯝꯃꯤ, ꯑꯃꯁꯨꯡ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ 2 ꯄꯨꯗꯨꯅꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯔꯀꯁ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯥ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯃꯁꯤꯗꯩ ꯀꯥ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯊꯝꯃꯝꯕꯗꯨ ꯃꯍꯥꯛ ꯎꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯀꯅꯥꯒꯤ ꯑꯃꯠꯇ ꯅꯠꯇꯦ, ꯑꯦꯃꯤꯠꯀꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯧꯁꯤꯗ ꯃꯥꯔꯀꯁ ꯌꯥꯝ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯇꯨꯁꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯔꯝꯃꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯇꯥꯕꯗꯨꯒꯤ ꯃꯈꯣꯟ ꯌꯥꯝ ꯍꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯪꯉꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯤꯒꯥꯟ ꯑꯃꯁꯨꯡ ꯑꯦꯃꯤꯠ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯦꯃꯤꯠꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯦꯃꯤꯠꯀꯤ ꯃꯉꯛꯇ ꯊꯧꯔꯤꯅ ꯀꯟꯅ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯤꯁꯤꯒ ꯕꯣꯇꯜ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯣꯇꯜ ꯑꯁꯤꯅ ꯃꯈꯣꯜ ꯃꯌꯥꯝ ꯊꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯦꯂꯤꯌꯟ ꯂꯥꯛꯀꯗꯕꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯃꯤ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯔꯤꯒꯥꯟꯒ ꯑꯦꯃꯤꯠꯀꯕꯨ ꯄꯨꯟꯗꯨꯅ ꯐꯥꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯔꯀꯁꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯦꯂꯤꯌꯟ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯥꯔꯀꯁ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯉꯁꯥꯏ ꯃꯣꯏꯅ ꯂꯩꯔꯝꯕ ꯂꯣꯀꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯣꯀꯔꯁꯤꯡꯒꯤ ꯃꯅꯨꯡꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯔꯀꯁꯅ ꯁꯣꯏꯕꯗꯒꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯍꯥꯡꯗꯣꯛꯄ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯁꯣꯏꯗꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯒꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯀꯁ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯗꯒꯤ ꯑꯣꯛꯁꯤꯖꯦꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛ ꯁꯣꯔ ꯍꯣꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯉꯥꯏꯍꯥꯛ ꯁꯣꯔ ꯍꯣꯜꯂꯕ ꯃꯇꯨꯡꯗ ꯃꯥꯔꯀꯁꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯇꯨ ꯑꯃꯨꯛꯀ ꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯥꯔꯀꯁꯀꯤ ꯃꯃꯥ ꯑꯦꯃꯤꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯈꯤ꯫ ꯃꯥꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯊꯥꯎ ꯂꯤꯛ ꯑꯣꯏꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯈꯣꯟ ꯊꯣꯛꯍꯜꯂꯒ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯊꯥꯎ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯃꯥꯏꯅꯁꯨ ꯊꯣꯛꯂꯝꯃꯤ꯫ ꯑꯦꯂꯤꯌꯟ ꯑꯃ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯥꯎꯗꯨꯒꯤ ꯖꯒꯥꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯒ ꯑꯦꯂꯤꯌꯟ ꯑꯗꯨꯕꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯍꯥꯠꯂꯝꯈꯤ꯫ ꯑꯗꯨꯒ ꯑꯦꯃꯤꯂꯤ ꯑꯉꯥꯡ ꯂꯩꯕ ꯖꯒꯥꯗꯨꯗ ꯂꯥꯛꯂꯝꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯕ ꯑꯗꯨ ꯑꯦꯃꯤꯂꯤꯅ ꯎꯔꯦ꯫ ꯑꯦꯃꯤꯂꯤꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯄꯤꯔꯝꯃꯤ꯫
ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯤꯒꯥꯟꯕꯨ ꯃꯐꯝ ꯑꯃꯗ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯃꯤꯠꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯏꯁꯤꯡꯗꯨꯗ ꯆꯣꯡꯊꯧ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯦꯃꯤꯠ ꯃꯉꯣꯟꯗ ꯌꯥꯜꯂꯤꯕ ꯕꯣꯇꯜ ꯑꯗꯨ ꯅꯤꯛꯇꯨꯅ ꯃꯈꯣꯟ ꯊꯣꯛꯍꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯈꯣꯜ ꯊꯣꯛꯄ ꯃꯔꯝ ꯑꯁꯤꯅ ꯑꯦꯂꯤꯌꯟꯁꯤꯡ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯦꯃꯤꯠꯁꯨ ꯏꯁꯤꯡꯗꯨꯗ ꯆꯣꯡꯊꯔꯝꯃꯤ ꯑꯦꯂꯤꯌꯟ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯏꯁꯤꯡꯗ ꯆꯣꯡꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯆꯣꯡꯊꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯑꯗꯨ ꯁꯤꯔꯝꯃꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯒꯤ ꯋꯤꯛꯅꯦꯁꯁꯤ ꯏꯁꯤꯡꯁꯨ ꯑꯃꯅꯤ ꯃꯈꯣꯏ ꯏꯁꯤꯡꯗ ꯂꯩꯕ ꯉꯝꯗꯦ ꯏꯔꯣꯏꯕ ꯉꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯔꯤꯒꯥꯟꯅ ꯍꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯃꯤꯠꯄꯨꯁꯨ ꯍꯤꯗꯨꯗ ꯍꯥꯞꯂꯒ ꯄꯨꯔꯝꯃꯤ ꯑꯦꯃꯤꯠꯀꯤ ꯌꯥꯒꯤ ꯃꯅꯨꯡꯗꯒꯤ ꯍꯦꯌꯔ ꯑꯦꯝꯄ꯭ꯂꯤꯐꯥꯌꯔꯗꯨ ꯄꯨꯊꯣꯛꯂꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯍꯦꯌꯔ ꯑꯦꯝꯄ꯭ꯂꯤꯐꯥꯌꯔ ꯑꯁꯤ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯔꯤꯒꯥꯟꯗꯒꯤ ꯃꯨꯟꯈꯤꯕꯗꯨꯅꯤ ꯑꯗꯨꯒ ꯍꯦꯌꯔ ꯑꯦꯝꯄ꯭ꯂꯤꯐꯥꯌꯔ ꯑꯗꯨꯕꯨ ꯔꯤꯒꯥꯟꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗ ꯌꯧꯔꯛꯂꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯀꯥꯟꯗ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯑꯦꯂꯤꯌꯟꯁꯤꯡꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯄꯥꯛꯂꯕ ꯏꯁꯤꯡꯒꯤ ꯏꯄꯥꯛꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨ ꯏꯔꯣꯏꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯉꯝꯈꯤ ꯑꯦꯃꯤꯠ ꯌꯥꯝꯅ ꯍꯔꯥꯎꯔꯝꯈꯤ ꯅꯨꯡꯉꯥꯏꯔꯝꯈꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯑꯃꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯔꯤꯒꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒ ꯑꯦꯃꯤꯠ ꯔꯤꯒꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯑꯉꯥꯡ ꯑꯃꯅꯤ ꯅꯪꯒꯤ ꯕꯕꯥꯒꯨꯝꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯔꯤꯒꯥꯟꯁꯨ ꯍꯔꯥꯎꯔꯝꯈꯤ ꯑꯗꯨꯒ ꯁꯤꯟ ꯆꯦꯟꯖ ꯇꯧꯔꯒ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯍꯤ ꯑꯃ ꯃꯁꯥ ꯃꯇꯣꯟꯗ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯍꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯂꯤꯌꯟ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯑꯦꯃꯤꯠꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯤꯌꯥꯝꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯑꯦꯂꯤꯌꯟ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯑꯦꯃꯤꯠꯀ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ ꯑꯦꯃꯤꯠꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯇꯣꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯒꯤ ꯍꯣꯔꯣꯟꯗꯨ ꯀꯟꯅ ꯈꯣꯡꯂꯝꯃꯤ ꯃꯔꯝꯗꯤ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯏ ꯑꯁꯨꯝ ꯇꯧꯗꯅ ꯂꯥꯛꯁꯨ ꯂꯥꯛꯂꯝꯈꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯀꯥ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯔꯤꯒꯥꯟꯒꯤ ꯑꯦꯃꯤꯠꯀ ꯍꯥꯏꯔꯤꯕ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯣꯏꯅ ꯀꯥꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯔꯦꯗꯤꯑꯣ ꯁꯤꯒꯅꯦꯜ ꯄꯤꯔꯛꯅꯕ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯀꯥ ꯃꯅꯨꯡꯗꯨꯗ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯑꯝꯇ ꯊꯣꯛꯍꯟꯗꯅ ꯂꯩꯔꯝꯈꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯔꯀꯁꯀꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯛꯆꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯂꯣꯀꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯣꯛꯁꯤꯖꯦꯟ ꯂꯦꯞꯇꯅ ꯁꯤꯖꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯝꯃꯤ ꯑꯦꯃꯤꯂꯤꯅ ꯂꯣꯀꯔ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯦꯅ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯃꯃꯥꯡꯗ ꯑꯦꯂꯤꯌꯟ ꯑꯃ ꯂꯩꯔꯝꯈꯤ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯃꯣꯏꯒꯤ ꯂꯣꯀꯔꯒꯤ ꯊꯣꯡ ꯑꯗꯨꯕు ꯊꯨꯒꯥꯏꯔꯝꯈꯤ ꯑꯦꯂꯤꯌꯟ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯣꯀꯔ ꯑꯗꯨꯒꯤ ꯃꯈꯨꯜꯗꯨ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯂꯤꯌꯟ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯦꯂꯤꯌꯟ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨꯅ ꯊꯤꯟꯖꯜꯂꯛꯇꯨꯅ ꯃꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯈꯤ ꯑꯁꯣꯝꯗꯅ ꯔꯤꯒꯥꯟꯅ ꯍꯥꯏꯔꯤꯕ ꯔꯦꯗꯤꯑꯣ ꯁꯤꯒꯅꯦꯜ ꯄꯤꯅꯕ ꯖꯒꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯤꯌꯔ ꯑꯦꯝꯄ꯭ꯂꯤꯐꯥꯌꯔꯗꯨꯗꯒꯤ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯌꯥꯔꯤ ꯇꯧꯔꯝꯃꯤ ꯃꯁꯤꯅꯅꯤ ꯉꯁꯥꯏ ꯃꯥꯔꯀꯁꯇ ꯔꯤꯒꯥꯟꯅ ꯃꯥꯒꯤ ꯔꯦꯗꯤꯑꯣꯗꯨꯕꯨ ꯑꯣꯟ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯤꯒꯥꯟꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯑꯦꯂꯤꯌꯟ ꯑꯗꯨ ꯂꯥꯛꯂꯝꯈꯤ ꯑꯗꯨꯒ ꯑꯦꯃꯤꯠꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯝꯈꯤ ꯔꯤꯒꯥꯟꯅ ꯃꯍꯥꯛꯀꯤ ꯍꯦꯌꯔ ꯑꯦꯝꯄ꯭ꯂꯤꯐꯥꯌꯔ ꯑꯗꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨꯗ ꯊꯝꯃꯝꯈꯤ ꯍꯥꯏꯔꯤꯕ ꯍꯦꯌꯔ ꯑꯦꯝꯄ꯭ꯂꯤꯐꯥꯌꯔꯒꯤ ꯃꯈꯣꯟ ꯑꯁꯤ ꯔꯦꯗꯤꯑꯣ ꯁꯤꯒꯅꯦꯜ ꯈꯨꯗꯤꯡꯃꯛꯇ ꯄꯤꯔꯝꯈꯤ ꯑꯁꯣꯝꯗ ꯃꯥꯔꯀꯁꯁꯨ ꯔꯦꯗꯤꯑꯣꯗꯨ パꯏꯔꯒ ꯑꯦꯂꯤꯌꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯥꯔꯀꯁꯇꯨ ꯔꯦꯗꯤꯑꯣꯗꯨ ꯄꯥꯏꯗꯨꯅ ꯂꯣꯀꯔ ꯑꯗꯨꯒꯤ ꯃꯄꯥꯟꯗꯨꯗ ꯑꯦꯂꯤꯌꯟꯗꯨꯒꯤ ꯃꯅꯥꯛꯇꯅ ꯆꯪꯁꯜꯂꯛꯂꯝꯃꯤ ꯑꯦꯂꯤꯌꯟ ꯈꯥꯡꯕ ꯉꯝꯗꯅ ꯃꯅꯤꯡꯗ ꯍꯜꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯔꯀꯁ ꯅꯣꯡꯃꯩ ꯑꯃ ꯂꯧꯈꯠꯇꯨꯅ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯈꯤ ꯑꯁꯣꯝꯗꯁꯨ ꯔꯤꯒꯥꯟꯅ ꯌꯣꯠꯆꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯃꯀꯣꯛꯇ ꯊꯣꯝꯗꯨꯅ ꯍꯥꯠꯂꯝꯈꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯌꯥꯝꯅ ꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯈꯤ ꯃꯃꯥꯁꯨ ꯃꯥꯒꯤ ꯃꯆꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯒꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯒꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯇꯧꯕꯁꯤ ꯎꯔꯒ ꯑꯩꯒꯤ ꯏꯆꯥꯁꯨ ꯑꯩꯗꯧꯅ ꯊꯧꯅꯥ ꯐꯕ ꯃꯤ ꯑꯃ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯇꯧꯅ ꯐꯤꯂꯝꯁꯤ ꯃꯇꯥꯡꯁꯤꯗ ꯑꯁꯨꯝꯅ ꯀ꯭ꯋꯥꯏꯠ ꯄ꯭ꯂꯦꯁ 2ꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯑꯗꯨꯒ ꯃꯊꯪꯗ ꯀꯔꯝꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯖꯩ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ